Manipur lenga kinga se pham kiba cabinet mi pham na state se kang thok ne lau thok pada ayaba pi krei National Green Core Program 2018-19 ki makara nga si Chief Minister nong tungong biren na iko club is condition om nga Manipur do lipat kurong galak yang kay man ki check sing yan tok rei Assam ki National Register of Citizens NRC ki final list nga si phone kre mioy lak tara mapangilising tariat ki maming list sa silik yaw ki rei Amasung banking sector da achoba ahong ba purok na nabi pandam da public sector ki bank tara makok thong ba choba bank mari de punsil lagani haina Modi government na lauthok rei Ma'am kurum jari adom yang bir pack news ne hauze pungja se phabu gi maru iba pausing miyam da pijari Manipur lenga kinga se pham ke ba cabinet mi pham na state se ikang thok le na law thok pada ayaba pi krei cabinet mi pham duna ikang law thok pa ge ayaba pi dringai mangoi na chief minister secretariat chief minister nong tung birena chair law duna cabinet minister sing MLA sing chief secretary CAU ge vice chancellor district khudima ki DC sing yauna lenga ki mari lena ba loisang singi makok thongbu official singa loina na mi pham pangthoki mi pham adu ga mari lainaba singna pukhalak ki bada data gi matung ina status gi block humputra da ikang namaram oirga lofam kaya manghan gi report district khuding da nong gi phibam low singu gi phibam amadi water reserve sing the lady ba ising gi report sing chief minister na review tawki mifam adu loraba matung da pangthoki ba cabinet ki mifam da report sing adu gi matung ina ikang thok le na law thok na ba lepki cabinet ki mifam aduna agriculture department na athu matam da ikang law thok na ba yathang pi khrei ikang thok le hek law thok paga relief and disaster management department na ikang gi matang da memorandum ama semduna center da tharagani hari Malem gi aying asam de nongzu nongsa gi khal ngak na thambada malem gi oina khwai gi chawba umang oiriba Amazon umang achauba thodang lohba maramna saruba umang ase mai chap gi thodokta malem gi mafam kya de gi miyeng changnarakli Manipur da su upambi sing lawriba thodang sing ase miyam da mafung fana khanghal labade umang kokthok pada gi thengnari khudong cha da sing de gi kharata oiraba su kanmak ngamgani hiramasi gi matang da impact news gi reporter Khetrium Prem Chandra gi khanaba pawdam ma South America da leiba Amazon umang asi malem da khwaidagi chawba rainforest oibata natana umang asibu prithibhi gi sol hona ba thabombi ni haina singthanari malem gi miyam na holiba ningsa solasi chada kundi Amazon umang na putokponi haina su khang ahai singna hairi Chawraba umang asida hawriba tongan ba makhal kayagi upambi kayana miyoibana ningsa sol hondokpada yawriba carbon dioxide haidiba miyoibana chokalliba gas asibu chupsinduna ningsa sol honbada changliba oxygen asibu amuk pithoraktuna umang asina achawu thodang lawri adubu pak chawkhraba umang asi tapna kokthorokpana hana leiramba umang asigi pak chawba duki changdagi chada 38 romgi mafamdi umang kokthokpagi paulakli Loinana, haukiba numit khara asida umang asida paktaknana mai chaktuna upambi kaya ut onkiba amadi umang asida leiba tanglaba jiba kaya sibagi paulakli umang mai chakliba si lau singu tauba amadi tongan ba chakhat thorang kaya packet pana oiri hojingmak Amazon umangda mai chakliba mafam asi Brazil gi manung chana leiba umang asigi saruktani upambi singna piriba kanaba maruina Amazon umang na piriba kanaba si Malem gi miyam na khangmadagi Amazon umang mai chak pasida da makhogi moise yamna mogi forest production ji yolaga admaina forest clearance tawlaga yolaga admaina tawbol lamama moi wika section sin admaina tawbol lamama ni adu da masida fire control ta hogdabadagi hoji widespread oina control tabon din leire masi ju concern global concern adi mogi carbon monoxide emission carbon dioxide holok pa generator event climate change yamna ethane biba potama oina uri aduga Saman parallel ni yang bada khoi speak liba state Manipur da su masigi action mo si thoe ba kisu khoi na rule out to boya de Manipur da su umang kokthokpa
mafam kayada uwa paktaknana yanbana malemgi aying asa honglakpagi lambida mateng pangkhinbagum tawri ekoi miyoibada sokalliba carbon dioxide hairiba gas asibu subsinduna ningsa sor hormada changliba oxygen piriba using athatpana carbon dioxide hengat hanbagi mathakta chingpa tural kaya mangkiba yabagi maram oiri ꯑꯩꯈꯣꯏꯗ ꯑꯦꯋꯦꯔꯅꯦꯁꯀꯨꯝꯕ ꯑꯗꯨꯒ ꯑꯟꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯦꯁꯟꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯎꯖꯔꯤꯕꯁꯤ ꯖꯨꯝ ꯁꯤꯐꯇꯤꯡ ꯀꯜꯇꯤꯚꯦꯁꯟ ꯑꯌꯥꯝꯕ ꯍꯦꯛꯇ ꯔꯦꯟꯗꯝꯂꯤ ꯑꯩꯈꯣꯏ ꯃꯩ ꯊꯥꯕ ꯑꯩꯈꯣꯏ ꯂꯧ ꯖꯨꯝ ꯇꯧꯕ ꯌꯥꯅꯕ ꯁꯤꯐꯇꯤꯡ ꯀꯜꯇꯤꯚꯦꯁꯟꯁꯤ ꯇꯧꯕ ꯌꯥꯅꯕ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯎꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯅ ꯆꯤꯡꯗ ꯃꯩ ꯂꯪꯉꯣꯏ ꯆꯥꯛꯄ ꯍꯥꯏꯅ ꯃꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯏꯝꯄꯦꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀ ꯑꯗꯒꯤ population increase ꯇꯧ human population increase ꯇꯧꯔꯛꯄꯒ ꯁꯤ ꯑꯅꯤꯁꯤꯅ ꯃꯦꯟ ꯀꯣꯁꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯖꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔ increase ꯇꯧꯔꯛꯄꯁꯤꯗ ꯈꯤꯇꯪ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯌꯦꯡꯉꯨꯕꯗ 63% deficit ꯆꯠꯂꯤ ꯍꯧꯖꯤꯛ ꯔꯦꯟꯐꯣꯜꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔ deficitꯁꯤ ꯂꯩꯕꯒ ꯐꯣꯔꯦꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪꯗ ꯎ ꯑꯀꯪꯕ ꯑꯗꯒꯤ ꯕ꯭ꯔꯁꯦꯁꯀꯨꯝꯕ ꯂꯩꯕ ꯎꯒꯤ ꯃꯆꯥ ꯎ ꯃꯁꯥ ꯑꯇꯦꯛꯄ ꯑꯗꯨꯝꯕ ꯂꯩꯕꯁꯤꯗ ꯅꯦꯁꯟ ꯇꯦꯝꯄꯔꯦꯆꯔ ꯃꯩ ꯆꯥꯛꯄꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯅꯣꯡ ꯈꯥꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯃꯩꯒꯤ ꯃꯔꯤꯛ ꯑꯃ ꯊꯥꯗꯔꯝꯕꯅꯤ ꯈꯪꯗꯦ ꯇꯧꯕꯗ ꯃꯁꯤꯒꯤ ꯊꯣꯛꯑꯣꯏꯕ ꯂꯩꯇꯦ ꯃꯥꯎꯟꯇꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏ ꯀꯔꯥꯏꯗ ꯂꯩꯐꯝ ꯃꯤꯁꯤꯡꯅ ꯀꯔꯥꯏꯗ ꯁꯦꯇꯜꯃꯦꯟ ꯄꯤꯒꯅꯤ ꯀꯔꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧ ꯎꯒꯅꯤ ꯀꯗꯥꯏꯋꯥꯏꯗ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯌꯣꯛꯐꯝ ꯏꯁꯤꯡ ꯌꯣꯛꯅꯕꯗ ꯎꯌꯣꯛ ꯂꯩꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯟꯗꯣꯛꯑꯒ ꯃꯥꯒꯤ ꯖꯣꯅꯤꯡ ꯑꯦꯂꯥꯁꯁꯦ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯑꯒ ꯂꯝꯁꯤꯒꯤ ꯑꯣꯏꯕ ꯌꯨꯖ ꯋꯥꯏꯁ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯑꯩꯈꯣꯏ ꯇꯧꯕꯁꯤ ꯌꯥꯝ ꯇꯁꯦꯡꯅ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯂꯧꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯈꯪꯗꯨꯅ ꯎꯃꯪ ꯑꯃꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡ ꯀꯟꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯀꯌꯥ ꯃꯅꯤꯄꯨꯔꯗꯁꯨ ꯇꯞꯅ ꯌꯧꯔꯛꯂꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯅ ꯊꯥꯕ ꯎ ꯄꯥꯝꯕꯤ ꯌꯥꯜꯂꯝꯕꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅꯁꯨ ꯃꯍꯥꯛꯄꯨ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯃꯤꯁꯟꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯍꯥꯞꯇꯨꯅ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯏꯅꯣꯠ ꯑꯃꯗꯤ ꯆꯥꯎꯅ ꯄꯤꯈꯤ ꯑꯩꯅ ꯎ ꯑꯁꯤ ꯀ꯭ꯂꯥꯁ 1 ꯀꯥꯔꯤꯉꯩꯗ ꯊꯥꯈꯤꯕꯅꯤ ꯏꯁꯤꯡꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯏ ꯃꯥꯕꯨ ꯃꯈꯣꯡꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕꯤ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯀꯞꯈꯤꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯅ ꯈꯜꯂꯛꯄꯁꯤꯗ ꯄꯨꯄꯨ ꯑꯦꯟ ꯕꯤꯔꯦꯟꯗꯁꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯅ ꯍꯥꯏ ꯑꯦꯃꯥꯖꯣꯟ ꯎꯃꯪꯗ ꯊꯣꯛꯂꯤꯕ ꯄꯥꯛ ꯆꯥꯎꯅ ꯎꯃꯪ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯔꯕꯁꯨ ꯊꯥꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯕ ꯌꯣꯛꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯊꯥꯗꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯌꯝ ꯆꯨꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯃꯛ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯎꯃꯪꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯎꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤ ꯂꯣꯏꯅꯅ ꯎ ꯀꯔꯕꯥꯔ ꯇꯧꯕ ꯎ ꯂꯂꯣꯟꯕ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯎ ꯀꯌꯥ ꯑꯃ ꯌꯥꯟꯗꯨꯅ ꯂꯂꯣꯟꯕ ꯀꯌꯥꯒꯤ ꯃꯊꯛꯇꯁꯨ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯔꯣꯝ ꯃꯣꯆꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ National Green Corps NGC Program 2018-19 की मखादंग असे Chief Minister नोंथोंग बिरेना Eco Club School लिशिंग ओम गमरी फुदा लुपा क्रोर मग लाख यांखई मरी योइब चेक सिंग गेंथोक्रे इम्फाल सिटी की मनुंग पोल्यूशन की चांग वांखलक लिबासी थेंगन नबा लेंगांग इलेक्ट्रिक ऑटो मदि बस सिजन नबा थौरांग पाइखटली है ना चीफ मिनिस्टर ने फोंदोक्रे ngasi babupuradा लेब चीफ मिनिस्टर की सेक्रेटेरिएट की दरबार हॉल पांथोक की थौरम अमदा चीफ मिनिस्टर नोंथोंग बिरेना स्टेट की चिंग अमदि तमद लेरिबा इको क्लब स्कूल सिंग मथौ हेना कनखटननबा डिस्ट्रिक्ट एडमिनिस्ट्रेटर की खुथांग द चेक सिंग अदु खुसिनकी थौरम अदु मरि लेना चीफ मिनिस्टर हा केबदा अकोइबगी फिबम काइथरकपा लोइनना ग्लोबल वार्मिंग की खुदोंग चादबा सी स्टेट की मियाम थेंगनरी स्टेट सिदा कुमगी नोंग चूदबन मरम ओइरगा लबुक्या इकंग थोक्तुना माइ बोनोंग थाब ngमदन लेरी लेंगा की माइके दगी सु अकोइ
अकोइबगी फिबम काइथरकलिबा लोइनना मौसागी खल काइदना थमनना बाहाइदुना थबक थौरम क्या पाइखतले एजुकेशन डिपार्टमेंट की मियंग मखादा वर्ल्ड एनवायरनमेंट डे गमरि लेनना स्कूल सिंगी कैंपस सिंग पाकसना उ चार थाकिबा थागत निगाइने एनवायरनमेंट कन्नरनबा संगसिनबा खोंजंग सीरियस ओइबा तंगाई फद्री ग्रासरूट लेवल दगी हौरगा पाकतक्तना एनवायरनमेंट मांगसिलकपासना मरम ओइरगा मियोइबदा पिरकलिबा चैथेंग निंगथीना खंगनबा चंगी सिंगी लम सिंगदा पाकतक्ना उ यानबा मदि पोपी थाबना चिंगी लेहाउ मांगनदुना सोइल इरोजन थोई हाइबा खंगहनबा चंगी लेंगाकना पाइखलिबा थबक थौरम सिंग असि प्रैक्टिकल ओइना इम्प्लीमेंट तौबा लोइना सीरियस ओइना लौबा संगी हैना चीफ मिनिस्टर ना फोंदोखी डीजल ऑक्टो कोई लाइसेंस पीबा थिंगनबगी तौखरे यारिंगै इलेक्ट्रिक्स ऑपरेटेड रिक्शो अखोई हुजी अयाम होंगनब तौरे बसेस सिंगसिसु अखोई डीजल की सि यारिंगै मसी तौदनबा इलेक्ट्रिक की ओइबा तौननबगे अखोई याम कन्ना अखोई डीपीआर गा सेमनरगा अखोई मिनिस्ट्री गा कन्ना कांटेक्ट तौरी अदगी मणिपुर इम्फाल मनुंग चेलिबा रिवर सिंग हाईली पोल्यूटेड रिजुविनेशन नंबर रिवर अखोई हौग्रे 100 करोड़ मसी टोटल मसांग से तौम मतम 500 करोड़ गु मसंगनी मद अखोई मिनिस्ट्री गा कांटेक्ट तौरे अदन लेमहौरिबा किलोमीटर खरदसु पिरओ हाइदना लोकटाक किनिंगाई होइरे लोकटाक थेनकलए मरमदि सिल्टेशन मयाम लाकपा ngasi thoromadu mari lenan chief minister nongthung biren hai khibda status gi oina socio economic ka census ta asoi bya lerma thengnare census loib matamda soirambana state amadi center gi scheme amadi program kya gi khudong chaba beneficiary sing da fangdre fangloi da mioi sing da fangduna leire atubada census thibagi thabak hauragani loinana census asida assign to official singna yumthong kuding changduna record chumna lobiyo niyam lana thabak toram official singdi lengak na lemna tharoi haina chief minister na section wa thamki ngasigi thormaduda education minister thokchom radhishyam forest and environment minister thongnozum sam kumar deputy speaker k robindro additional chief secretary dr suel akhtar manipur pollution control board ki chairman yauna miyoi kya na sir yaki ngasigi thormadu manipur pollution control board na sinduna ministry of environment forest and climate change government of india na sponsor tawduna pangthokhi bani ngasi socio economic ka census ki lairba mayam amang yauramde lairba mayam warga lei nungaiba mayam nungai bu to dum nungai lairba sing dum lairar lei karigi socio economic ka census ta enroll tawbugi chatpi khriba oja sing enroll tawbugi tamgra chatpi khriba staff sing sincere oigide ngasi chatliba hauriba socio economic ka census or economic survey sidadi taseng na each and every household sangbi rakanda mama gi leiriba details lokhat piraga thamoi sengna tawbiu kanagumbi madugi maramda assign tawbusingda karigumba madugumba niyom ngana tawramdaba leiragadi madudi hantaki akhoi government adi madumadi akhoi spare tawro standard robert higher secondary school gi mahiro yama laikhidawi matang assembly the chief minister masamakna ZAC amadi imung manung gi mi phaba punma tawrar we hana phongdokrabasu manipur police na makata na imung amasung ZAC gi miyoi sing phanan ba honarak gi thawong ase khudakta lepu haina thangoi ban gi maira paibi sing akan ma wa thamlakli hiramasi gi matang ngasi thangoi ban gi mafam amada pangthokhiba paumi sing ga unaba mada thangoi ban lorung purela made kabram laikai gi maira paibi gi president M Ibe Chobina hai tha ama makai suraklaba misi asigi achum langla langjina mangasi phabu manipur lenga puthok ngamdaba si yaning de amaromda masa laitabagi awab khang leba laikhidrabagi apokpa mapa yauna misi asigi achum putho haina lauri ba JAC gi mihut singbo manipur police na huran ba magumna koithi thibagi thabak sathari ba se khodak lepo thawong asina misi asigi achum langla langjina si losin khikadra haibagi akiba laire amaromda JAC na manipur lenga ta ngasi phabu manungda CBI da sina khibagi che sina haiba wafam adasu thabak ta onthok tabana hayengdagi hauna thangoi bangi miyamna makhal makha kya gi akan khongjang kaya sangshil lagane hariba khongjang sing asida manipur gi miyamna su saugat pi waiba wafam thamlakhi langlang jilama khangnaba thibi oidana chen chongdana honariba JC gi cha singju mayam ama phajan bire JC da yaudaba imung manung kaya ma su thamoi banjida nonga maga thidana handana tum iba isa isu jingdo kokthokdana tawbasi nungajade macha sibegi machakna mikap mirakhon tanama gi thandana chada thakdana leiriba mapa du busu thiba ade imung manung da su jik leiba ngamdana yum thadokdana chenbegi phibamse mama amone ahal amone thamoi sokna nungaite masi miyamna su
masigi karino haibagi potlama mipum khudimangna mateng masida karino haiba madu thijanbiu Standard Robert Higher Secondary School की लेखिद्रबी माहिरोई की अचुम्बलंग लालंगजिन पुथोंग नरब मिसी एसी की मायुक्त सेम की JAC की थौमी सिंगा लैंगा कवारी सानबगी मौत JAC की थौमी सिंगु फानर ब कोइतान तानबगी थौंगबु मिसी एसी की मायुक्त सेम की JAC न चिरोल मद अकन बमोंग द पेन द फोंगदोरकली लोइना JAC न ममांग द फोंदो की बपुंग निफुनिपान की जनरल स्ट्राइक तौबगी खोंगजंग हंदोक प लैते है नसु चिरोल सिन मखा तारकली Asian IM amadi India government ani marakta khuyek pinariba framework agreement maram oiraga Manipur gi ngamkhai amadi apunmagi sakam kahen ba yaroi miyam gi apamagi mayakta framework agreement na Lairak Manipur the Kundaribu Maitai Pangal Sing a Chapsan, Tingnagani Hana, Manipur Muslim Welfare Organization, MMW, Ogi Maikay Tamlakli, Nasi Lilong the Leba, Barezama Masis the Pomising Unabum, the MMW Ogi advisor Mohammed Ravi Khan, Akibada, a nation I am the India government, and Marta Liner framework agreement, say Prime Minister Narendra Modi Nata, Ahungiman the Lotion, have a wafam Loinana framework agreement Asigi, interlocutor Oriba. RN Ravi Nagaland की गवर्नर ओइना हाबला किवास ना स्टेटस द लेरिबा माइतै पांगल यावना लमदम सिगी मियामदा पीस टोक सिन मरम मोरगे स्टेटस की ngam khayam de apun bagi sakam kairagadra haibagi chingna lakle prime minister tha kiba matam adu ki tha ama haujin kre haujik tha ani khakta ngarak pa asida status ki miyamda hena charang na bamadi nuai tabama ohelle peace talk si MMW on taram na OE adubu agreement na sin mara morage status ki integrity amadi boundary da singna laklabadi MMW amadi lamdam si da khundari bu maitai pangal tumina laithok loi chapchan thengnagani hana phongdoraki ngasi dagi hauna campaign ama khak MMW ona launch tawjare ngasi August ki date 31 2019 na sidagi lilung mafam sidagi hauze gadoi sei khoina Manipur ki pangtaba khungang sing da mafam madugi leiba CSO sing club association organization sing dharma gi maram da laik tami ba madrasa sing masjid sing madugi miyoi sing yauraga hujik lakadoi ba framework agreement sin maram orga Manipur ki ngam da kai ba ya ba khongphom lakpa tar khadi Manipur ki pangal lamoina indigenous pangal sing ase chapchana Manipur ki pangal lak ahum se chana soba thodang domin si center da khoina Manipur ki pangal sing maroina maitai pangal sing je so framework agreement asina kai gum hiram amada Manipur ki integrity kai be yaroi haina chapchana lepi haiba se center ki mana kongda yongngai dam tai khoi masigi program asi hogdok saban Manipur lengang September manga fabu manungda 10th mari 11th IRB gi written examination thabi matam leptrabade mathangi numita ki makhal makha kya gi khongjang sangshilage ne hana demand committee for speedy completion of IRB 10th 11 recruitment gi convener Matthew Gonmai na phongdokre wafam singa si kaisampat Lairembi community hall da demand committee for speedy completion of IRB 10th 11 recruitment sinduna pham khiba wakat mi pham ma phongdokhi bane Mark Makatana, Handak Sahigi Mars Tada physical test, Pangtuna physical da, my park rubber candidates in result, Lautok Rabaso, Nasifoba, written examination Pangtuna Labor Hibus Yam Libak Tibane, Maramaduna Manipur Lengang, Atu, Matan the Miyang Sangbio, Natrabade, candidates in a Sanchila Makal Makaki, Kongjang sing the Torokpa, Apapatagi Daita, Manipur Lengang, Puga Bane, Loinana, Miam Nasukongjang, Sidamating Pangbio Hana, Tamlaki. Status ki mafam khudimakta leiriba labor khudimakta matam gachunaba khusuman piu labor singi hak amasung khusuman matpi gano haina ifsan apil torokli ifsan sindur ngasi kashampat lebe ifsa gi office ta zirigi CFNPD labor welfare association gi president amasung executive members sing yauna pangthoki ba pawgi mifam amada ifsa gi president Joy Chandra Konthojam na hai status de leiriba labor sing chapsa ba khusumalam sung hak fangna na ba ifsa na matam chupagi lepkane kanagum amatana sinmi singi khusumal matpa yaroi zirbam de leiriba labor sing de pidi ba khusumal gi chang ase kg yankhai gi back thang madu lupa ani ne loina imphal da piriba retna lupa mariam sung mari makhai ne ziri gi labor sing da piriba khusumala si matam ga chunade imphal da piriba reda si ziri gi labor sing da su PBO hiramasi gi matang da contractor CAF and PD labor association yauna maru eba miyoi singa kayar khana phaminaba su laikre phaminaba aduda sungsoi soidana pigani habgi thaza basu yanaba laiki habi wafam phongdoraki
FCI godown imphal da chaneriba rate ase jiri bangi FCI godown da tawiriba labor singbu pibi nanaba contractor da aikoi kayara hana haijagre mahangna madu athu matamda yabrekani haina acha tawi aduga FCS imphal da hauji piriba rate mari ga makhaini aduga FCI imphal da piriba rate na mari ni maram aduna FCI jiri bam da su 50 kg bag ama thangbu matamda lufa mari pigadamne haiba ase ipsa ge sabsaba firebni masi contractor na yavina na FCI na kayara khana su haikre adu madu yana na bagi wakalon su like ipsa na FCI ge labor welfare gi damakta sangching lagliba fireb asida kana gumba loop natraga kanglu amatana political lies to widanaba ipsa na appeal tawjeri FCI god Pangal nupi mahiroi singya matangaraba lufam wariba All Manipur Muslim Girls Students Union AMMZSU gi taramathoi suba mapo kumon ngasi Imphal Hotel gi sangai hall da pangthokrai thoramadu da thoi mithunglen one sarugya ke Education Minister Thokchom Radhi Sham na haike bada labna masad leriba Muslim nupi masa sing ase mai masing lamda sothana leramba do hojikti phibam khara fagalakle Hena fagadnaba makoibu hantana yengba madi athingba thambagi chanabi lauthok patai maragasida AMMZSU gumba Muslim nupi masa singi mahiroi lupama thorakwa se aphaba amane mahiroi lupama oina mafam kayada mai masing tamba saba thakpa fangdana leiriba sing ase thidoktuna thabak tawbiyo hana appeal tawraduna lining lysol na maram oiraga khaidoknaba hotnaroidabani fongdoki thoramasda All Manipur Muslim Girls Students Union AMMZSU gi President Ruksar Chaudhary Vosim gi Secretary Dr. Situng Mary Thomas Nachingba masak nabi mi kya sarugya ki Every village, a zone kaido kan akoi community, akoi group sina kaido kan na. Other particular village that akoi ki Muslim nupi masasing like tambagi that kari problem. What they are facing, we can note down. Drop out kanale, tambangam dama kanale. Like haiba hansing kaya nore. Apobesing the pora kan na. Moi talent pi yang kan na. How many of them they can become doctor, engineers, scientists, innovators, other civil servant, IS officer, IPS officer, engineer of kana like gani. Then upai suli le jada malai na so tambangam dama pan support awon da. Adu kaya you can survey. Adu mayam doi pora kana apam sana matam sana yohan ba target yohan bi thau kuswa in kamera union sin to thoi ene to morning. Youth Affairs and Sports Director Armstrong Pamaibo Tamelong District DC oina hapnanar belengana thokib order athubada kaktrabadi marang singda paikhatliba railway project ki thabak sing lebhallagadi hana marang sing ki khunja singna fongdorakli Manipur Press Club da Paumi Singh unabam da marang sing harga sukhangna ba thaubai makhwam village ki secretary Guangsalung Gangmai na fongdorakpada Armstrong Pamaina Tamelong District ki DC oring metam English singani taratareta Manipur High Court na marang singi railway compensation gi land ownership lauthok tringai da Armstrong Pamaina mioi ani da lupa crore contratarity compensation pithoki masina maram oiraga ma ki matakta court na prosecution case sathaduna leiribane maram aduna Armstrong Pamai bu Tamelong gi DC oina lengak na amuk order thorak liba se September ani phawi manung da kadabani haiba akan mawafam fongdoraki Armstrong Pamesina 2017 da railway compensation gi matang da chayet na ba habadi court na si land ownership si mani haina decide tawdri da mana mi ani khata da 37 crore si pitho me adudigi di court na hojik prosecution case se magi mathak ta chathari ashi loidri ngai da ma bu transfer togosu ashi gi case matang da transfer togni adu bu transfer togi bu hojik prosecution case se loidri ngai da pending lai ringai da ma bu amu transfer hanjan badi marang sing khunja sing shwai aning de aduna date 2 gi manung da ma se amu atopada thadradi ekoi marang sing khundi agitation se chadagani haibadi marang sing lam manung sida railway thabak se le bangani Andro Police Station ke manung chanma Kangpok District ki Sanang Sem Marin Khuldagi Asian ke nan lotuna thamlamba khulai kya manga suba JNK Rifles amsung Imphalis Commando gi apun bakangbu man fagat pangam krai Impact News na phangu pauda manga suba JNK Rifles amsung Imphalis Commando gi apun bakangbu aduna khul adugi maning thangmasingda khulai kya lotuna thamle habagi aknaba pau phangbadagi thibu hum gi thabak sathaki nungthil pung ani rom tabu matamdagi thibu hum gi thabak sathaki Imphalis
Commando की additional SP operations Krishna Tombi amadi manga sub JNK rifle की CO Srivastava yauna sathake bati bohumba da AK-56 rifle ani kapayariba AK-56 की maru tara 9mm pistol ani M20 pistol ama loinana magazine sing phagat pangam kiari Malim ki kaithel lupa koti manga ka lak tara mari rom ki senpham oiga da brown sugar ka konanan upa ama more police am more battalion Assam rifles ki apun bakang bu mana fagat pangam krei brown sugar ka konan phara misaga do kangpok district ki modbung khulagi lunkhong am haukip sai kuntrani pan apokpa hand kholun haukip ni impact news na phaba pauda brown sugar adu ngarang nomidang farba lunkhong am na thorokpa gari amadagi fagat pangam khebane nakalam rom dal pa crore ani ga lak marifu mathoi lising nifu nipan ga chama marifu taruki oiga da ba mapal laibak ta sab churup singa konana mioi ahum amadi DI Janan pickup truck ama Tamilong district ki additional ASP ki team ama fagat kiba adu hau kiba August kunma pan gi numidang pung nipan makhairom tab matamda custom division Imphal sinak rehana custom division Imphal gi assistant commissioner na thokpa chirol amada khangalakli Mongsangai All Age Home the Ladiba Sahi Yam Labahal Singda Health Director Dr. K. Razona Chief Minister Gi Haksel Gi Tengbang Card Sing Yanthok Rei All Manipur Senior Citizen Association Sinduna Home Masida Pangthoki Bathoramaduda Home Masida Labahal Taratare Haksel Gi Card Sing Adu Yanthok Bane Thoramaduda Sarugya Kiba Director Razona Ana Lainga Marilena Sahi Amagilpa Lakani Fabu Kudong Chaba Fangaliba Card Asigi Kanaba Ase Miam Lobiu Fongdoki Sel later pun baru warga anak lain ngam daba mioi kaya karda segi mati yang nak lain ngam le karda segi istiada segi wang mana susah na bayan na berthorang paikat lihana mak na fongdoki. Sumani si misi hasil kemang di kana basi perja puna mana lobby dana siam kana basi lobby you lady per latu las ki benefit sih pembidana koi nungai apa pun milen biu hosa dalak mungkin nak parts card si bisa biraga koi help desk sambiraga health coordinator ina male ngani ate bisa biraga madagi treatment asi mo na dum gata dum se bira rimse salaga jinimse salaga koi mo ina kitang yam tu le action local pita do masi mo yani se koi health department de su to khain le ba to le bina mo si system su khara mo ina koi na hybrid su khara taro de mo le ana koi community site su haije ge yam tu le action local pita ba adigi Pauza ikai wazadagi kumbi lai sandung takiba kilometer manga sang lambi ase Central Road Fund 2018-19 gi makara center the proposed tawduna lambi ase sem nan bahairu bada fund pirak tabdagi mafung phana lambi sem ngam dabani hana kumbi gi MLA S Birana fongdorakli MLA Birana khataraduna hai lambi ase athu matamda semjin na beste lengak ta proposed tawkrai athu bada semjin bahauragani hari Panba yabde hari lambi ase sembi dabagi mayokta lamdam adongi miyamna makhal makha kya gi yau sing sanction kibani local area development fund dagi koi anirak amasu koi port hole mayam sing se koi men grabani adu himatak tai koi na laibak thi ba hai tare mamangi chahida CRF ki Central Road Fund dagi pokso ai khai dagi na saiton phawdo ga chi salang konin je phawdo ga koi kumbi gi idau sandong gi maning aduda tarak na bagi se masigi damakta koi hapsabane adubo mamangi aduda fanje pibiraktabadagi sugumba nungaitaba lambi se koi thengnajabane lambi si araktrabani mi su chatpa yadre aduga atopa thaijoga sarpham su laitre Civic Action Program gi manung chana 69 Battalion CRPF Mantri Pukri nangasi Mantri Pukri Singmai Ruang Amadi Imphal East gi khangalab beneficiary singda liter chamanga gi water storage tank sing yanthokre Kontha Khabum the Laiba Ibudo Marzing Sanglen the Pangtok Kibatorum Mamada 69 Battalion CRPF Mantri Puki CEO Dr. Omkar Natna water storage tank singadu beneficiary sing the Kushinaki Taurumadu Marilena Dr. Omkar Natna Haikibada 69 Battalion CRPF Mantri Puki Miang Makada Anirak Subu in a Pangtok Liba Civic Action Program Si Maru in a CRPF Made Miam ga Apamadi Sagat Naba Loina Police Made Miam Gimarta Liner Gave Adu Mangan Nabani Fongdoki
स्टेट असि गोइना चाहिए सिदा नोंग तादबन मरम ओरगा मियामना इसिंग अवाबा मायुकनरिबा सि खरदंग ओरबसु हंथननबा लोइनना इसिंग मांगहंदन थमननबा वाटर स्टोरेज टैंक असि खुसिनबन हेना फोंदोरकी। जैसे कि आपको पता है कि हमारे प्रधानमंत्री जी के द्वारा भी सेव वाटर का प्रोग्राम चलाया गया है, पानी बचाओ वाला प्रोग्राम चला है और इसी के तहत हमने सोचा कि इस साल इस अपने कार्यक्रम में से एक बार स्टोरेज टैंक खरीद करके जो पानी वेस्ट होता है संचय करके लोगों को उपयोग में लाने के लिए ये CAP में पहला प्रोग्राम हमने किया। ज़्यादातर हम देखते हैं कि फोर्स के लोगों से लोग दूर रहते हैं, लेकिन इस तरह के प्रोग्राम करके हम चाहते हैं कि जनता और फोर्स के बीच में एक समन्वय बने, नज़दीकियां बने। मतंग अस्वाइदा ब्रेक हम लौजगे ब्रेक की मतुंगदा असम की नेशनल रजिस्टर ऑफ सिटीजन्स NRC के फाइनल लिस्ट रिलीज तौखिबा अमदे मियोय लाख तरामपन हेनबगी ममिंग लिस्ट असिदा यावखिदबगी पाव अमदे मणिपुर अमसुंग मालेंगी तोंगान तोंगान ई पावसिंग पुदुना लाक्चगे इम्पैक्ट न्यूज़ पु मिगेंग तादुना लेबियु। ब्रेक की मतुंगदा मयामबो अमोन तराम नोक्चरी लोइना बुलेटिन असगी मखाताब पावसिंग मियामदा पिजरी। असम की नेशनल रजिस्टर ऑफ सिटीजन्स NRC के फाइनल लिस्ट फोंख्रे मियोय लाख तरामपन हेनबगी ममिंग लिस्ट असिदा यावखिद्रे ngasi upung tarataba matamda Assam ki National Register of Citizens NRC ki final list fonkhibaga loinana list asigi damakta apply torokiba mioi crore ahum dasmik ama gi maming yaure adubu mioi lakh taramapanga listing taret ki maming de list asida yaukidrei Guwahati da NRC State Coordinators Office ta phongdorakpagi matung ina list asida yawi natraga yaude haibadu NRC ki website www.nrcassam.nic.in da changlaga yengba yagani hari loiran NRC Seba Kendras NSK dagi su list asi miyamna yengba yagani hari hauzik state asida thoning de thawdo wathok sing thoktuna bahaiduna state asigi border area singa security gi akan section thorang lokhatle marak asida state asigi chief minister Sarbanand Sonowal na hairi list asida ming yaurok te haiduna miyamna mi painingai oide foreigner tribunal court ta wakat pagi khudong chab leigani phongdoki Panbayai NRC update ki process asi kumjalo singani tarahum doida leibag asigi khwaidagi wangba wayal sang Supreme Court na order thok kibadagi sathaba horkibani loinana court asina kupna yengsinduna lakibani Federation of Haumina India ki Prime Minister Narendra Modi da Manipur ki yellow missing ki punsi kannaba Bengal Eastern Frontier Regulation 1873 sanahanaba thabak paikhat luhaina taksin bagi wafam yauba memorandum ama pishin krahari memorandum adu da state asi nomonomagi yumlonari blaba kamadi state atai dagi sanglakpa mitop singna yellow missing mutki bagi pibam da laire Arunachal Nagaland, Mizoram na chingba singda regulation asi sanaba adugumna state asidasu regulation asi sanahanduna yellow missing mutkiga dabadagi kanbiyo haiba wafam yawi hari banking sector da achauba ahongba mapurang nabugi pandam oina public sector bank tara makok thongba achauba bank mari da punsilagan hena government na hairi Oriental Bank of Commerce ka United Bank ka Punjab National Bank punsin kray loina Canara Bank kamadi Syndicate Bank su punsin kray Union Bank of India Andhra Bank Corporation Bank su punsin lagan amadi Indian Bank na Allahabad Bank punsin lagan hena lautokhi lebaga si konung New Delhi da ngarang pangthuk pawgi mifam amada Union Finance Minister Nirmala Sitharaman na high levaga sibu 5 trillion economy ohenna nabagi damak lenga sina strong financial system ama ohenna nabagi pandam da thorang si lokot pane bank sing punsin kiba siga loinana levaga sida hana public sector bank kuntret lerambado tarani thoida hantharaga hena minister na fongdoki finance minister sina makatara dun high government sina next generation bank sana na thorang tawbuga loinana mamangi sayolda PSB 8 na repo link launch taukiba laikre masina bank ase commercial decision da ayara pan piba amata lairoi hana phongdokiba galonena lupa crore sani yankhai gi mathakta loan loba singda kumna yengshilli hana su maangna phongdoki
Kaisampat lemezam lekai de leba senior journalist miamna kholau deven haira su khangnaba en devena masagi anaba manamar moiraka bed rest tawduna lairiba sida chief minister nongthongom birena ana laing da mating oiner naba sel gi mating pirakpada en deven gi imung manungna thaga phongdorokli Thawal Moising High School gi award pa oza hapio amadi award pa sing PPU haidun school asigi mahiro isingna Thawal DC complex da laiba zonal education officer Thawal gi office ta thomjin krei nungthil pung ani khara helakpa matamda masing yamlaba school asigi mahiro isingna Thawal gi ZEO oiriba A Anil Kumar gi office ta thomjilaki matamda ZEO office ta lairamdaba natana ma ki office ka su solo lag leram thengna ki khoisau na rab mairo ising aduna jet yogi ka mamangda oza award pa piu haiduna kholau kya lauduna laiki irang adu lakshan na ba SDPO Thawal na luching police kambu ama laktuna mairo ising adu office ki mapan da puthor klabasu ZDO lak ngaiduna laina ki nungthil pung mari makhairom tab matamda ZDO Anil Kumar lak pa galena khongjang sangshiliba mairo ising una ki mairo ising taliba regular headmaster thamba oza award pa sing tharak pa infrastructure gi award pa sing adu numit nini ge manungda piragani habki thajaba pibadagi mairo isingi khongjang adu handoki Social Awareness Service Organization Sasona Shinduna International Overdose Awareness Day gi thoram pangthokre Imphal East DC gi panchayat bhavan pangthokki ba thoram da thoi mithunglen oikiba Imphal East ki ADM Samin Ahmad Sana drug overdose number moire lai khadraba singbu ningsingbu oina numinasi malem pumna palan tauri haksangda anaye yarp matamda faner na basijinari drug singbu lan amadi dose hena sijinabad gi drug edik amadi overdose ki wafam si lakpan infongdoki Maya Kaban is how in a seasonary drug ki polam kaya status the Marankai Fangbana, seasonabki chang no monomi hengalakli, Doctor Gaya Bayaudan Hidak Laba Yadan about Chanavia Malayba Matamda, drug lan seasonabki chang Karamakay di Hantarakane, Kanaguma Mue Amabu overdose Natraka, drug addict, Oi Kika the Badagi Kanan Nabahona Mipum Kudimaki Achoba Taudang, Lay Hanamang Fondoki. Max ki Joint Director Aviram Mongjamna Thormapu Udun Pangtoki Bathormada, Infalis ki CMO Dr. K. H. Indira Susarugyaki. Manipur State Commission for the Scheduled Tribes Act and Rules for Procedure Hanamington Balarikama Tribal Affairs and Hills Minister Oiriba N. Kaishi na Fong Kray, Manipur State Commission for the Scheduled Tribes na Putok Larik Ado, New Secretariat Labor Minister Sigi Chamber the Fong Kibani, Larik Fong Kibadu da Sarukani Tong Kaidogli and Masaruta MSC ST Act 2014 Namasung Ani Subasarutana Rules and Procedure gi matangda kupna iri lari phongba du kamari lena minister kaishina status ladiba tribal sing angak senba madi makoi be hena masak khanghan na ba hona bada achobo mating oirega ni phongdoki Salam Rupachandran iba minungsi manglan ama loinana atai lamkoi wari singaina mingthon lairik ani ngasi Zen Manipur Dance Academy de Fongkre lairik phongwi thormaduda Manipur University ki hanagi Vice Chancellor oiramba Professor Naurem Khagendra the Cultural Forum Manipur ki President Huirem Bihari amasung Narol Saita Premi Samiti ki President Upendra Sarman achingma kyana sarugyaki Manipur ahan boina Life Jam Foundation at Manipur Delaiba School Karada It's Not Over Hanamington ba India Pumbada to Roina Chatagada music Sijinaraga Pangtokpa Mental Health Awareness Program ama Pangtokpa Hokre
Hariba thawram asing asidagi hoduna September mari fawu Manipur da lebe school taramatoi da pangthokani thawram asigi maru oibe pandam de mairo isingda value based education amasung entertainment fanganduna mairo isingi mental health fagal hanna ba hona bane thawram asi ngasi Dulalend da leba kids school da pangthoki thawram da foundation asigi project manager Isaac Saudri amasung Mumbai dagi Sam David ko artist amana music amasung Aseng ba wari yauna pung amarom sang ba session ama chataduna mahiro ising abu harauhan ki. Our objective is better mental health and wellness for the youth of Imphal. We want them to be inspired. So music is a tool that we use. Music can reach where words cannot reach. And when the artist shares his music, he inspires them. When he shares his stories, he motivates them and touches them. And in that moment, children's own problems come alive, and then they ask questions. We have a Q&A session inside the program. They ask questions, how were you able to overcome those problems and become what you have become today? We have an artist called Sam David who's come from Mumbai, and he is performing. And the objective is not just for Imphal or northeast part of India, it's for entire India. And this movement has been going on. This organization is since 2005. All Manipur Midday Meal Worker Union Namakogi demand Taruk Jabu memorandum Mama Chief Minister N. Biren the Pishin Kre Union Asana Chief Minister the Pishin Kiba demand Singaduda Workers Singi Honorarium Hengalu Sakthong Sang Matik Sadan Lahelo Angang Sing the Pijan and Bomachi Bachinjak Matam Chana Fangalo Tamil Nadu the Chatabagum instead Shidaso Midday Meal Administration Tammo Haiba Wafam Sing Yauri. Chief Minister nasu United Mute Singda Makoi Dabi Adu Taraba Matunda Lokotpam Toka Tabak Lokotkani Haibagi Tazaba Pirakiheri. Zonal Education Office Zone 3 Thawalgi Science Unit Sinduna Nipumatorak Soba District Zonal Level Science Seminar Ramasung Written Quiz 2019 Thawal Atokpam Junior High School the Pangtokray Periodic Table of Chemical Elements Impact on Human Welfare Haiba Topic the Pangtokiba Seminar to Class 8 10 Fabu the Ladiba Mairoi Kulum Doina PowerPoint presentation Utuna Sangdam Naki Science Seminar to the Taubalgi Ananda Purna School Gi Class 10 Gi Mairoi Pearl Ningombam na Anba Lonana Ruda Academy Gi Sangom Sumam Apsarana Ani Subataki Taurumatu Saruga Moina Pangtokiba written science quiz competition to the Puna Mairoi Kulum Doina Sarugyaki. Akhil Bharatiya Theka Karmachari Mazdur Mahasangi Oiba National Level Gi Gujarat Ki Surat Mifamda Manipur State Power Distribution Company Limited engage employee Singi Mahut Sinduna W Bablu Chanam Gyanan Amadi Robert Toksom Saruk Yaru Rehari Numit Nini Chumna Chataki Mifamda the House Oiba Manipur State Power Distribution Company Limited Ki employee Singna engage employee sing a thing kudong chada sing maruina regularization EPF NPS gratuity ways code implement tauhan bagi wafam sing pukhatuna naina ki hari Manipur University Center for Study of Social Exclusion and Inclusive Policy CSSEIP na sindu ngasi Santa Kuraina direction piba Nawa Spirit of Ate haiba documentary film gi screening tawbalona panel discussion pangtokrai Manipur University ki court hall nga si pangtok ba screening gi thormadu kamari lenana Center for Study of Social Exclusion and Inclusive Policy CSSEIP gi reader Dr. Thiam Bharat Nahai ngasi screening tawriba film si maruina lamdam sida transgender singda Tengnari Kudong Chada Kayasi Maram the Ut film ne film asi Utlaba Matungda Pangtok Liba discussion asidagi Panglak report singasi CSSEIP na Makataba transgender singi Maram the Tigat Padagi Tigat Pagi Tabak Singda Sijinagani Fongdoki See, akhoi khunai sida transgender population ji chawrakna lising manga gi mathakta leina phangjai aduga lising ahumga chatruka humbutreti trans women na findings lejai aduna leiriba problem asidi transgender haiba population sti makoi ji hiram kudi makta sotha duna leiba social status da warazu makoi ji sotha rang leiba employment da warazu handaba aduga makoi gi education da waragasu makoi ji yam sothana leiba adugumba community amani adubu makoi se akoi gi they are integral
part of our society. Aduna they should be included into the mainstream. Haiba wafam zeida thammaga aikoina hasigi program je lakutchabani. Ziribam da hayang pangthokuduriba Iravat Thaga Mari Lenana Ziribam Town gi Babupurada Lediba Iravat Complex ta Waisit Lam Seng gi Thabak Pangthokre Lamtu Sem gi Thabagado Jananeta Iravat Memorial Trust ZIMET Ziribam Amadi Friendly Environmental Warriors FEW Ziribam Anina Kusamladuna Chathakibani Hayang the Hoduna Chathakadurabi Iravat Ningsing Thagimanum Channa Lucing Masina Lake September Kuntarugam Suma Pok Numid or September Kuntrada Taurum Kayamas of Pangtokani Hadi. Houses Sanabaki Pauda, Manga Suba Waikom Gamini Lema Memorial Gi Say Yanka Yamade Say Humpunito, Mataki Oiba, Likam No Outcome Tournament Sinjama Kendra, Timbi Kankut, Mai Pakre, Zotin Waikom Sentang Makada, Lajing to Apun Makankut, Tangway Bana Sinduna, Tasiki Taratarutaki Tangway Banda, Lajing to Sanglen, the Pangto Bahokibakang Tournament, singing Asi, Sanakiba. Taramari Suba Lig Match ta Sinjamai Kendra Timbi Kankun Ahan Bahab the Panjal Taret, Lunan Ani Subahap the Panjal Mapan Puna Panjal Tarataruksan Kibak Lunana, Tangmeban Kendra Timbi Kankun na Ahan Bahab the Panjal Taruk, Lunan Ani Subahap the Panjal Mari Puna Panjal Tarachan Mangam Kibana. Mesa Sida Sinjamai Kendra Timbi Kankun, Tangmeban Kendra Timbi Kankupu, Panjal Tarataruk Tarada, Mighty Piki. Zotin Waiko na maki apok pigiming na kachari bakang tournament sida Manipur gi tongan makendra sing gi lak bakang kut tarahum doina league match sing akan malamba taunari chatharag le bakang tournament sig hayeng sanaga daba taramanga suba league ta kaisam thong kendra kangkut amsung ya school kendra kangkut anina lamba taunar gani. A Pratap Singh Memorial Manipur University Inter-College Men's Football Tournament ki quarter final match sing sanan na basem sab loikre Wangjing da leiba Kodompokpi ground nga sa ayuk sana ki bakulum do isu match ta YK Wangjing na Liberal College Luangchangmu mo panjal ahum anida loinana kunmari suba match ta na DM College Science na Standard College Kombo panjal ani suno da mighty piki Sathar Gleba Football Tournament sing asin nungtil sana ki bakun mga suba match ta Kha Manipur College Kakshing na CI College Bishnupurbo kicks from penalty marks sana matung sudden data panjal nipan tareta loinana kuntaruk sub match ta na Thawal College na DM College Arts po kicks from penalty marks ta panjal mga mari da mighty pi bangam ki Manipur University Sports Committee Kanchipur gi miyang makada YK College Wangjing na sinduna chathariba knockout football tournament sida team kuntra mari na sarug yari hayeng tournament sigi quarter final match sanaragani Moirangthem Ibobi Memorial First Division Football League ta United Pukhao Sports Association Pukhao Amadi Eastern Sporting Union Palace Compound Ani Mai Pakre Imphal East District Football Association gi miyang makada Khurai da Labor North Eastern Sporting Union gi sanabung da Chathar Gleba Football League asigi nga si sana kiba tara mapan suba league ta United Pukhao Sports Association Pukhao gi sanaroi Priyo musung bizen na match ki manga madi kulum do suba minising da panjal amam chanduna angtha FC bu panjal ani sino da mighty piki Chathar Gleba Football League asigi nga si sana kiba kun suba league ta na Eastern Sporting Union Palace Compound na Sanung Sintha Club pu panjal Mariam da mighty pi bangam ki mesa se da mai pakraba Eastern Sporting Union Palace Compound gi sanaroi vagirot na mes ki nifumato yamadi humfumato sing sub minutes sing da panjal ani loinana Tom Salamasung Tangabar Anina Meski Humputaruk Madi Marifu Suba minutes in the Panjal Amam Gachan Kibagalona Mighty Horaba Chanung Sinta Club Kiamatangarba Panjaladuna Meski Kulum Doishu Minute TH Abung Nachan Mangamki 1996 tagi Hodona Moirangthem Ibobi Singh Memorial Trust ki Santang Makada Imphal East District ki Manung Chana Laiba Football Team Tarana Chathariba League Tournament sida Saruk Yari Hayeng Match Lairoi Chathar Gleba Football League asigi Makataba League Match ani Matang Thagi ani sanagani Taratare Suba Kishore Kumar Memorial Football League ta SRDC Kakshing Mai Pakre DSA Kakshing Sinduna Association Sigi Sanabung Nangasi Sana Kiba Football League Sigi Nipan Suba League ta SRDC Kakshing na AKSA Kakshing Panjal Ahumanida Mighty Bapi Bangamki Mesa Sida Mai Pakraba SRDC Kakshing Sanaroi Jackson na Meski Kontramanga Abdini Pum Doisuba Minising the Panjal Ani Lonena Maring Sotena Match Sigi Nipuma Pansu Minita
Panjal amaga chankiba galona mesa sida maiti orba AKS ekakchingi panjal ani aduna Rohit amsung Michael ani na mes ki yangkai mathoy amadi humputara taruk suba minute singa chan mangam ki tha asigi kunmanga dagi pangtok paugiba football league sida team tare na saruk yari September ani da football league sigi makhataba league match ani sanagani. China ke sengduda pangthokiba World Police and Fire Games 2019 da BSF ke champion boxer oiduna gold medal fanglakrabi Yengkhom Sandhya Rani 113 Battalion BSF na taram na okre VSF ke CI Post Capital Complex ta pangthokiba thauramada BSF Wives Welfare Association ke president Hanzabam Malamadi 113 Battalion BSF ki commandant Hidam Subol na seloina lupalising taramadi momento piduna Sandhya Rani bo pungning thawat ki bagalona na lakadurba World Championship amadi Olympic Games tasu India gi mahut sinduna mana Pangduna mai pakwa purakna ba yai mangol piki panbayai Yengkhom Sandhya Rani France ki Paris ta kumzali singani tarani pa na pangthokiba Montana Belt Championship ta gold medal amadi Indian Open International Boxing Championship 2019 da silver medal fanglakiba galoina na All India Police Games 2018 amadi 2019 da best boxer tarakibani. Matanga siya da bulletin na si tension dyan rin gimangawin na headlines mo na pijari. Manipur nga ikang nasipam kiba cabinet mifam na istada siya ikang tok nga na lautok pada ayaba pikray. National Green Court Program 2018-19 makada nga si Chief Minister ng tungong biren na Eco Club School Lishing Aum nga Manipur lupat program nga lag yang kay marigit check sing yantok ray. Assam gi National Register of Citizens NRC gi final list nga si ayuk pungkre niyoy lag para mapaninggal listing tadiat ki maming list na sila yaw kitray. Amasung banking sector acoba awang mamapuruk na nagipandam da public sector bank tara makokungba acoba bank mari da punsin lagan hana Modi government ang lautok ray.